adugo masu asali di tanza masa bagi diri satu itu na pizza singai yung bandera pa khasiyat ki kan masih yaw yang kalau na at least election makata tapi kamorun ka na si मैं तमिल हुई बात कोई स्टेट प्रास की चैनल ट्रेनिंग लाइफ मेंबर मखदी इंडियन रिपोर्ट सोसाइटी मणिपुर स्टेट ब्रांच Hans amamamdagi akoina miyoi khara khara mari dang warsu lakpi oidana sumna haijagibani awa dabiam thibadi jiri yam yawan ba jiri si yamna akhi maru oiba mafam amu oiba ado project chathok chasingi yam khudong chadaba da jiri gi mi amana si dana lakpa matamda yamdabada volunteer mana lupa lising kun gi mathakta ma kano si lakpa aduna pubu ngamdabadagi yawdabani aina karamaina ugi hai kanda leiba mayam pun muksing ase khunai asigi leipak asigi miyam asigi tunglam chat asigi afar maikai amagi aikoi apun unity masagat pagi aikoi seven fundamental principle de yawriba hariba liklu paring mayam sing asina amatto ina tasin punchilakanta madugi phajaba liklang paring ama mangangoi paring ama madu oina tabagi wakhallon lakpidu ngakne lawe isai sagi oisaba phangbagi di kain leitre paramdi you know aikoi volunteers in the red cross ki di aikoi benefit aibu aikoi mi khara tawjabado maduda aimona phawa naron da aimona changa pleasure do madugi nungai ba madugi satisfaction do madu aikoi gi benefit me masi pun mo ne khangbiramani manipur si nomu gi irang si amna phasilakte lambi thong khudong sa dabagi ado conflict zone namo oibagi aduga atobo tobo ethnic singi crisis mayam ma hojik su loiba naide makhata su yamno wong khatra leyi khudong karam karbama tabda kari do kadage koi hai ngamde sida koi district branch ki lariba member mayam pun muksing sida patna well trained to hojik lagadu bisidi isam chamba nate takpi tabi ngambagi thak adu yongna nabagi damakta masigi training asi local ine aduni akoi member amamamna si training sida pass tawba bioi amamamna lawgu ba thodang se kaya yam grono mi cham dam masahi amagi manungda henadi to dini ko ayam apik pa kanoma da calculation nam da haibane samadam nataka sam yang khaidan adom na tapi matam da adom di district du da kaya na pass et ki kinosi knowledge si masi back top do na koina si yeng se adu targadi kaya na maru boiba amano haidu longjar ka du da hobe aikoi na yam section na yam na tabu tan very seriously aikoi masi thoro se paikat sabani aduna mayam punamak yam thawai yauna honabi hoidana ai ahal libona thambi ki adumna yamna puksel tingna thamoi sengna aina tawduri base ai isa haina na bagi natte ai ama matik char kanda aina ai ikhada laigidaba I tungla kadaba anuba miyoi kayama mu semgat kadoi bali ko aiba wakhalol siga loinana yamna section na training asi de saru yabiu aduga loinana training asi mai pak na bagi dam to ona biu haiba wapon si ai thamjage